Imphal West District ki manung channa leiba Kadangband da Kuki Khutlai Paiba Singna bom Amasung Nongmei Kapsinduna Akanba maong da attack Chatharakhre. Police tagi fangba paumana hai ngarang Amasung wasigi lona bahing nongyai matung pung amarom tabada Kuki Khutlai Paiba Sing aduna Kangpopi District ki manung channa leiba Chingyang Sing dagi apaba makal gi kuchukulai season aduna atarakham leitana Nongmei Amasung bom kapsilaki Pibam adu lakshinaba ahianba security personnel sing mafam aduda changsinkhre hauji fawbugi oinadi mafam aduda sugapan yaukibagi paw leitri Kuki Khutlai Paiba singna bom amasung nongmei kapsinduna attack chatharakpa aduna maram oiraga khunja sing safagadaba mafam singda lanjena rihairi nakal amaromda Bisnupur amasung Thobal district da security force na tiba humbagi thabak chathabada kuchukulai kya fagatpa ngamle hairi police ki pawsina hai Bisnupur district ki manung chana leiba Thongkhong Lokta security force na thiba humbagi thabak chathabada magazine yauba SLR nongmei ama 303 rifle ama 12 bore barrel gun ama 9mm pistol ani pistol sing adugi magazine ama anti riot gun ama insas LMG nongmei gi magazine ani insas rifle gi magazine ama hand grenade mari detonator ama anti riot shell manga nongmei maru khara amadi ate potlam kaya fagat pangam ki hairi Nakalamaromda Thobal District ki manung channa Laisang Them Ecopark area da security force na thibu khumbagi thabak chathabada modify tawraba anti material rifle ama rifle adugi scope ama amade magazine ama single ball action rifle ani country made 9mm pistol ani hand grenade ama ML 13T mari amade nongmai maru khara fagat pangamle hairi